Hojik pali balengak asina Manipurgi yelho missing ngak senabagi wafam fongdok labasu mahousadagi leiraklaba Langthabal Kabui Khul bu Reserve Forest ni Karamna Hairibano haina Zeliangrong United Committee Manipur hanglakli ngasi Zeliangrong United Committee Manipurgi President Maibon Paumaina kutiek piraduna thadorokpa cherol amada chaichat lising amaga chamapan kuntraga marigi November kunga marida President Manipur State Darbar gi memo number Lising ani charipan supna ahumda Mahara Churachan Singh na order ama thoktuna Langthabal Chingthak Chingkha amadi Khopum Khungang asida kundaba yanakrabani adu bawjik pali balengak asina Maharaj ki order adu thawoidaba haibasi Manipurgi ningthaubu ikai khumnadaba oina thokloidra matau karamna Langthabal Chingthak Chingkha amadi Khopum asi Haibok Ching Revenue Village number 68 ta chinglamlibano haina hanglakli Paikhalakliba thawong asi achumba tawriba citizen sing amadi CSO singna karamna yengduna leigani lenga ki thawong asi Langthabal Kabui rongwai furupu hanthana yengbanani haina lawi Manipurgi ningthaugi yaifana bata thabak thorom tawduna lakliba konungi yanglen saru oiduna laibak asigi damakta kathokhiba asida penbiduna Maharaj pamhaiba garivani waski matam Lisingamaga chatret ka supna mapan lisingamaga chatret ka nifuga nipan AD dagi mafamasida Kuntoktuna lehellakraba mafamni matamadugi ningthaugi Chief Forest Officer Manipur Administration na Langthabal Chingthak Chingkha amadi Khopum Khul asi reserve oidi haikhiba leikre maramaduna mari leinaba singna Wangoi Forest Division semnanaba lamsing sokle hairiba Langthabal Chingkha Chingthak amadi Khopum asi reserve forest ni haiduna democrat tawroidabani haina fongdorakli